ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯖꯄꯠ ꯅꯒꯔ ꯃꯥꯔꯀꯦꯠꯇ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯔꯨꯒꯦ ꯄꯣꯠꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯁꯦꯅ ꯑꯩꯈꯣꯏ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯩꯔꯦ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯃꯦꯔꯤꯒ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯐꯥꯔꯁ ꯀꯣꯄꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯃꯨꯟꯅ ꯈꯪꯗꯦ ꯒꯨꯠꯆꯤꯒꯤ ꯐꯥꯔꯁ ꯀꯣꯄꯤꯅꯦꯅ ꯍꯥꯏ ꯁꯤ ꯃꯣꯏ ꯌꯥꯅꯅꯕ ꯐꯤ ꯃꯆꯥ ꯃꯁꯨꯗꯨꯅꯦꯕ ꯁꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯗꯨꯝ ꯐꯩꯌꯦꯅ ꯍꯥꯏ ꯁꯣꯔꯣꯖꯤꯅꯤ ꯅꯥꯒꯔꯗ ꯌꯣꯟꯕꯗꯨꯒ ꯂꯥꯖꯄꯠ ꯅꯥꯒꯔꯗ ꯌꯣꯟꯕꯁꯤꯒ ꯇꯥꯡꯕꯗꯤ ꯂꯥꯖꯄꯠ ꯅꯥꯒꯔꯗ ꯌꯣꯟꯕꯁꯤꯅ ꯍꯦꯜꯂꯒ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯈꯤꯇꯪ ꯑꯃꯨꯛ ꯍꯟꯖꯜꯂꯦ ꯊꯛꯇꯣꯏꯕ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯍꯥꯏ ꯃꯈꯨꯝ ꯈꯨꯝꯖꯟꯅꯕ ꯊꯛꯅꯤꯡꯗ꯭ꯔꯒꯅꯦ ꯅꯪ ꯍꯣꯔꯦꯟ ꯊꯛꯄ ꯋꯥꯔꯀꯥꯟꯗꯅꯦ ꯁꯤ ꯂꯧꯊꯣꯛꯑꯒ ꯁꯤ ꯈꯨꯝꯖꯟꯗꯣꯏꯕ ꯁꯣꯞꯄꯤꯡ ꯇꯧꯕꯗ ꯍꯥꯏꯗꯤ ꯁꯣꯞꯄꯤꯡ ꯇꯧꯔꯤꯁꯦ ꯅꯨꯄꯤꯅꯤꯗꯅꯀꯣ ꯆꯠꯇꯣꯏꯁꯦ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯇ ꯅꯠꯇꯦ ꯑꯅꯤꯅꯤ ꯃꯣꯏ ꯑꯅꯤꯅ ꯆꯠꯄꯅꯤꯅ ꯊꯥꯎ ꯈꯔ ꯍꯟꯖꯤꯟꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯏꯅꯔꯖꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏꯅ ꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯁꯤ ꯌꯥꯝ ꯍꯦꯄꯅꯤꯡ ꯑꯣꯏꯕ ꯖꯒꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯏꯍꯦ ꯁꯤꯂꯥꯒꯤ ꯅꯍꯥꯟꯃꯨꯛ ꯃꯥꯒꯤ ꯂꯋꯥꯏꯒꯤ ꯁꯝ ꯈꯔ ꯊꯤ ꯈꯪꯗꯦ ꯇꯧꯕꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯌꯣꯟ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯂꯋꯥꯏꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯆꯤꯔꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯅꯨꯄꯤ ꯂꯥꯛꯄꯅꯤꯅ ꯑꯇꯩꯁꯦ ꯆꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯅꯥ ꯂꯨꯄꯥ ꯌꯣꯟꯐꯝꯗꯗꯤ ꯆꯪꯉꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯁꯣꯞꯁꯦ ꯀꯩꯅꯣꯅꯦ ꯁꯤꯗꯩꯗ ꯁꯅꯥ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯅꯥ ꯃꯥꯟꯕꯗ ꯁꯨꯡꯀꯣꯛ ꯀꯣꯛꯇꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯣꯏ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯄꯤꯒꯤ ꯁꯨꯡꯀꯣꯛ ꯀꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯗꯦ ꯇꯨ ꯗꯦ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯕ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯇꯥꯡꯕꯁꯨ ꯑꯣꯏꯗꯦ ꯂꯨꯄꯥ 500ꯃꯨꯛꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣꯁꯦ 1,000ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯒꯤ ꯈꯨꯖꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯦꯀꯣ ꯃꯣꯏꯁꯦ ꯁꯨꯡꯀꯣꯛ ꯀꯣꯛꯇꯦ ꯁꯤꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯕꯗꯣ मयाम फजब यावरे छोटा है थोड़ा प्लेन होगा ये तो डिजाइन वाला सेम है भैया नुक्ति सीजन फरनी को सुंग कोक्तबाई सना असेंबदी नुक्ति सुम सीजनबदी नुंगाइतेना अमोद अकाई चंगबा सिंगतोप खोटपा याम कनो तौबदो अदुना सिगुंबजे कानाबा कम डिजाइन हाइजे हाइदि सिटनानबीदो अदुदना फनी हबा ओय सिदि अमोद मयाम जंगन हाहोय अदुगा हंदकी अमु कनो तौरइना क्रोकरी योनबा ममा याम फजेको माइ कनोजे सिदा योनबजिंग सना ngakteni sisu chamas wo fork wo khwinga si changai bu potse sana natabamte yaudreko ai chanupi ga silaga lakpo mafam jidi ata sana romda oin changa jena sana ngakteni ado sigi kainoje ju am phajai moi sidai de yoliba item jing je hagadra pising gi am phajai to filter ga se loire glass tawga masak si am phajai ado akoina leiriba yum jaga hapadi phajaroi yum ga nana saraga thambadi phajagadaba ngata ado silai pani di port kya leigandamnina ngasi lakbajida अखोगी शॉपिंग लापने है माई दो आई चने पीजन ओइना nga eko madi potche phanayam leithare tang tangba silai gi kaino sarik kari kara do angar ngai de ko yum de yam kaino torokune seasonal ko ima oi kari dada oi lai gi अलग अलग क्वालिटी है ना sidana pi khara leithare ge chabun chabun
ꯆꯣꯏ ꯅꯨꯡꯉꯥꯏ ꯂꯩꯔꯦ ये 3 कर दो ना कर दीजिए ना ꯇꯨ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯐ꯭ꯔꯤꯖꯀꯤ ꯀꯔꯤꯒꯤ ꯃꯊꯛ ꯀꯨꯞꯅꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯤ ꯀꯨꯞꯅꯕꯗꯣ ꯑꯗꯣ ꯂꯨꯄꯥ 150 ꯁꯣꯜꯂꯦꯕꯀꯣ ꯑꯃꯗ ꯑꯗꯣ ꯑꯩ ꯏꯆꯟꯅꯨꯄꯤꯗꯤ ꯄꯣꯠ ꯂꯩꯕ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯍꯩꯇꯦ 150 ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ 350 ꯂꯧꯔꯅꯤ ꯑꯗꯣ ꯑꯩ ꯏꯆꯟꯅꯨꯄꯤꯁꯤꯅ ꯂꯨꯄꯥ 100ꯗꯅꯦ ꯂꯧꯔꯛꯏꯁꯦ ꯃꯥꯗꯤ ꯌꯥꯝ ꯍꯩ ꯍꯥꯏꯗꯤ ꯉꯥꯡꯅꯕ ꯃꯣꯏ ꯇꯧꯔꯤꯕ ꯈꯗ꯭ꯔꯛꯁꯦ ꯈꯪꯉꯦꯅ ꯃꯥꯗꯤ ꯐꯖꯅ ꯉꯥꯡꯅꯕ ꯍꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯩꯇꯦ ꯁꯤꯅꯦ ꯂꯥꯖꯄꯠ ꯅꯒꯔ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯗꯦꯜꯂꯤꯗꯀꯣ ꯃꯥꯏ ꯐꯤꯛꯁ ꯄ꯭ꯔꯥꯏꯁ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯈꯔ ꯉꯥꯡꯅꯕ ꯍꯩꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯣꯠꯁꯦ ꯐꯖꯅ ꯍꯣꯡꯅ ꯐꯪꯉꯦ ꯑꯗꯨ ꯉꯥꯡꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯄꯤ ꯑꯄꯤꯕ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯂꯣꯏ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯗ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯖꯄꯠ ꯅꯒꯔꯗ ꯁꯣꯞꯄꯤꯡ ꯇꯧꯕꯒꯤ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯅ ꯃꯇꯦꯛ ꯑꯃꯈꯛ ꯎꯠꯆꯔꯛꯄꯅꯦꯀꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯐꯖꯅ ꯅꯝꯃꯒ ꯊꯥꯒꯠꯆꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ